mayambu sinthamixki maikeidagi taramna okchabaga loinina ikoknoina khurumjari nungsibiduna channel asibusu like comment share amadi subscribe tawbiramo aikhoigi imungsi yamna lairaba macha ama oirubana thabak ama tawba matamda ningba sungthongthongde tawge haina phana yamna khalabasu karida tai paisadamak hekta tarai maram asina ngasi pawbada iningtungna thabak amata pangthokpa ngamdaduna lakli ichilinausu aikhoi ahumni aigi ithakta ichi ama aduga aigi ikhadana inaunupa amagani leitrabasu leitana ichi aduna imagi mateng pangduna phi khara saramlaga aikhoigi imung asi khara sapajarambani adubu ningona mapamda layu tamdabana ichi adusu yumlaksagai hongki matam asidagi imungi bar khodimak aingonda loina taki imungi bar khodimak aingonda tare haiduna ai phamduna laithokpagi matam natre adunadi aisu ikaiba yadre khalladuna aphangba thabak suba horakhi ahanbada ai workshop amada yauduna sen khara tungsinjaraga hanglakpa paisa adudagi marup yauraga okto ama lei okto adu tek jelamlaba matungda inaunupada amuk sinakhi adugi matung tarakpadagi karbar macha mayam ama tawduna imung manunggi amadi lekaigi leita lairaba thaudowa thoktasu hana dawnadi karisu wadre kharadi safare nupana nupi thidabida imungi bar puri ngaida chahi yam sinkiba lawai tanglakpa awa ana kayada saru yari ngaida nupi thibagi matam hendokhiba haibase soidana oiramgani ai phoba chahi aduk nauri imungi bar puba matamda nupi angangi wakhal aingonda karisu sangde matau karamna aikhoisi mi oigani mingondagi niraga chadanaba mayamna leinariba hingnariba sigumna matau karamna hingani haiduna khanduna adum leibaduna kok asida nupi angangi wakhandi nomata phau lamba tawrude ingawngawna ichamchamna imung asidabu soidanabagi haiduna leijariba aingonda ikhangkhangawdana nupi amana aingonda nungsi haiduna phongdorakhi aingonda hairakliba nupi asisu class 10 phobada aikhoiga putna taminarakpani adubu matamdudadi aikhoi masen amata phoba kaungna ngangna duna tawkhiba nate school di putna tami haiba khangnarabasu kaunadabana maram oiraga koina adumak chanai adubu hojiki matamsidi nupa khaktana nupida nungsi haigani haiba leite pambu pamlaba nongbu nungsirabadi nupinasu adumak hai adugumdana aibu nungsibiduna manasu aingonda nungsi haiduna phongdorakhi imungi wabasu wabani nupi angangi wakhal aingonda yauramdrabasu nupi masamakna nungsi haiduna phongdoraklabadi nupasingsi matau karamna accept tawge haibada nupigi ikai khumnaba adu nupi masamakna aikhoida nungsi hairaklaga aikhoina yabigidaba taragadi nupi adu ikaibadagi tawhaningdaba thaudok amadi phatanungda kaya ama thokpa yai khanduna nupa ayambana nupinabu propose tawraklabadi adum hekta loina yai aisu adugumdana mana nungsi hairakpaduda yathokhi school puna tamlingai matamda magi history amadi aigi history kari mata khangnadrabasu nungsinaraba koinarakpa matam asidadi magisu aigisu loinamak haidoknai tawbatabu madi ina khunba imung oibana aina leiriba pusi mahing asida hainaroidra haiduna aisu wari saba matamda leitabagi matangda ngakta loinamak sai nungsinaba matamda ai nupida walotpasu pamde aduga oidaba haizinduna ina khunba sabasu pamde mamaithangda khanglaklaga aibu phatana lana ukhigadabagi sarupudi ngallingaida hana haihauraga nungsibiragana adum nungsinagani pamdragana atopa yengzagisanum haibagi wakhaldu aingonda faujai aina phana yamna imung manunggi leita lairabagi wari sarabasu madi hanna phauba mamai leikite hena dum aingonda nungsirai magi mamu matau adunasu hayeng tung koina aiga maga adum punsi supa leiminaba matamda karisu waroi karisu akaiba leiroi khanbadagi aina sumabu adum nungsikhi phana kuina ibani nungsinaraklabasu moigi punsi mahinga aikhoigi punsi mahinga yamna thina khenai makhoigi punsi mahingdi nongambadagina numitaba phoba phamduna leirabasu puk karisu hangloi duga aikhoigidi nongma thabak suba leplubada
ꯆꯔꯥ ꯑꯅꯤꯅꯤ ꯍꯦꯟꯒꯗꯧꯔꯤꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯈꯦꯟꯅꯕ ꯊꯝꯂꯤꯕ ꯈꯦꯟꯅꯔꯤꯕ ꯃꯥꯒ ꯑꯩꯒꯁꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯧꯅ ꯃꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯥꯖꯔꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤ, ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅꯁꯨ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯄ ꯃꯇꯝꯗ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯒꯤꯐ ꯄꯤꯅꯕꯅꯤ, ꯑꯗꯨꯕు ꯑꯩꯒꯤꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯑꯊꯤꯡꯕ ꯑꯀꯣꯏꯕ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯉꯟꯇꯥ ꯉꯟꯇꯥ ꯆꯠꯊꯣꯛꯇꯨꯅ ꯊꯕꯛ ꯈꯔ ꯂꯩꯔꯕꯗꯤ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯇꯧꯏ, ꯂꯩꯇ꯭ꯔꯒꯅ ꯄꯪꯗꯨꯝꯗꯨꯝꯗꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ꯫ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯊꯕꯛ ꯇꯧꯕꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕ, ꯁꯥꯎꯅꯕ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤꯅ ꯁꯥꯟꯅꯅꯕ ꯋꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅꯗꯤ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯅꯗꯨꯅ ꯈꯟꯅꯕꯗ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯑꯌꯥꯝꯕꯅ ꯑꯩꯅ ꯑꯗꯨꯃꯛ ꯊꯦꯝꯃꯤ꯫ ꯁꯥꯎꯒꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ, ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯐꯊꯕꯅꯤ꯫ ꯃꯥꯅꯤ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯔ ꯍꯣꯡꯕꯗꯧꯅ ꯑꯩꯅꯁꯨ ꯎꯕ ꯐꯪꯉꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒ ꯃꯥꯒꯁꯨ ꯇꯤꯟꯅꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯃꯥꯟꯅꯅ ꯍꯧꯔꯛꯏ꯫ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯒ ꯃꯥꯒꯗꯤ ꯄꯥꯎ ꯑꯗꯨꯃꯛ ꯇꯠꯇꯅ ꯐꯥꯎꯅꯕꯅꯤ꯫ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯆꯟꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯆꯦꯜꯂꯛꯇꯨꯅ ꯍꯦꯛꯇ ꯇꯝꯃꯤ꯫ ꯏꯕꯥꯅꯤ ꯃꯔꯛꯇ ꯁꯥꯎꯅꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯗꯁꯨ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯊꯦꯝꯖꯤꯟꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯏꯍꯣꯡ ꯍꯣꯡꯉꯦ꯫ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯅ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ꯫ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯪꯕꯁꯨ ꯑꯩ ꯇꯟꯗꯅ ꯑꯗꯨꯃꯛ ꯍꯪꯗꯦ꯫ ꯊꯦꯝꯐꯝ ꯊꯣꯛꯄ ꯈꯔ ꯊꯦꯝꯂꯒ ꯃꯔꯥꯏꯅ ꯆꯥꯎꯕ ꯐꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯁꯥꯎꯕꯗꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯔꯛꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯁꯨ ꯏꯆꯟꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯃꯥꯅ ꯇꯝꯂꯛꯄ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯁꯥꯎꯔꯤꯕ ꯑꯁꯦ ꯏꯕꯥꯅꯤ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯁꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯨꯇꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯅꯕꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯐꯪꯗꯦ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯁꯨꯇꯤ ꯐꯪꯕ ꯌꯥꯎꯏ, ꯑꯗꯨꯕు ꯌꯨꯝꯗ ꯂꯩꯕ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤ ꯁꯨꯡꯎꯟ ꯎꯅꯗꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯑꯩꯅ ꯁꯨꯇꯤ ꯐꯪꯒꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤ ꯕꯟ ꯂꯩꯕ ꯅꯨꯃꯤꯠ ꯈꯛꯇ ꯑꯣꯏꯕꯅ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ꯫ ꯑꯗꯨꯁꯨ ꯍꯌꯦꯡ ꯑꯣꯏꯅꯤ ꯍꯪꯆꯤꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯆꯠꯍꯧꯗꯕꯒꯤ ꯎꯅꯕꯒꯤ ꯋꯥ ꯑꯩꯅ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯐꯣꯟꯗꯗꯤ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯅꯩ꯫ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ꯫ ꯎꯅꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯌꯨꯝꯗ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯄꯤꯊꯣꯔꯛꯄꯗꯒꯤ ꯑꯩꯁꯨ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤꯗꯨꯃꯛ ꯏꯕꯥꯅꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯁꯨ ꯑꯍꯥꯟꯕ ꯎꯅꯒꯗꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯀꯣꯏꯅ ꯆꯠꯀꯅꯤ꯫ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯗꯅ ꯏꯀꯥꯏꯅꯔꯒ ꯀꯩꯗꯧꯅꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯏꯀꯥꯏꯗꯕ ꯁꯥꯗꯨꯅ ꯑꯩꯁꯨ ꯏꯕꯥꯅꯤ ꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯈꯔ ꯏꯀꯥꯏꯅꯗꯨꯅ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ 5ꯅꯤ ꯁꯨꯇꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯩ꯫ ꯑꯗꯨꯕꯨ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ, ꯍꯌꯦꯡ ꯎꯅꯔꯒ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯈ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯆꯠꯀꯗꯕ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯏ꯫ ꯆꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯑꯃꯨꯛ ꯆꯔꯥꯏ ꯍꯦꯟꯕ, ꯆꯠꯂꯒꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯎꯅꯕ ꯐꯪꯂꯣꯏ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ꯫ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯤ, ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯆꯠꯅꯤꯡꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄ ꯇꯥꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯒ
Marak marakta suti phangbana aisu loiraga changbada ngairi mathang amuk karam kanda suti pirakani haiduna khanduna asa amada changjribani ni adumna achetpa mari thamnakhrabasu phonda wari sanaba matamda karisu tawdaba saduna adumma ngangnei mina takrabadi na amata khalaroi khanduna aina riba thabak asigi makha pona aina wari saba matamda masu aduma khangi thabak loiraga numidangi matamda yumda halaklaga aigi kaada leiraga ibani nungaiba nungsiba wari kaya amasu adumak saduna awaba pothazaribani nongambadagina numitaba phauba koicha chalurabasu ngaihak halaklaga pothaba matamda ma khatani aigi mitsida uriba nupi kaya ama thengnarabasu ai nomata phauba hanna yenglude aigi nungsibi mana khwaidagi punghin heli haiduna isau sauna thamoinu wasida mata bulatuna adumak lei adubu ibani hosi chen songduna luhongani haibadi leite masu yumda adum leibadu hainaraktre haiduna ai mandom chathokpa amagi mayumda leiraga poloi setpa tambasu satpani hoi phare haiduna khali nongambadagi numitaba phauba frida leigadabai sarukudi wakhansu fresh oiba mirak tilaga ngaiha pothaba aduna supai haiduna poloi setpa chale haibaduda aiso harauzaki mana poloi tamba chale haibado aisu thajai yamna phaba thabakni paisa yamna thokpa thabakni khanbada aikhodi lairaba macha oibana paisa tanbagi lambi ni bu hairabadi ikaibasu amada leite aduga paisa taliba makhayisu haraujai moigi imung manungi yaba yadabagidi ai khangde adubo aigidi ayaba loinama adum pithoi matabu sumna ibani jahi amaromdi masu poloi tambagi aisu aigi thabaki marak sudi thoklaga unabadasu ahanba achetpa mari thamkibana maram oiraga adumakna ai miraiga thalamge habadi khande aina khwaidagi nungsisaba nupini aduga ihan hanba oina nungsinaba nupiga oire asumna mariga thamnabasida tasengna ma lawrage khanduna aigi nupi magni khallaga asumba marisi thamkibani aisu aina tawriba thaba asi phanadi kwisilaklabanina paisa su khara kayamna phangi mana mandom zakhoida leiraga poloi setpa tamba yaoribani haibadu tambagi senbudi mayumdagi pothoklabasu magi migi mayumda leibana maram oiraga chaning thaningba seningbagi ayambanadi aina maonda tumakpi tamba loiraga masa mathandagi oina poloi leiraga setpa chatkani haibagi aina su paisa yamna thadaduna magi maning thunghalli aina maonda pekriba paisa singasi pulap oina padrabasu chaurangna adum babada phanadi yamle masu aina taba atopa amada koiram loi khanduna aisu thajaba amagi makhada mana hekhairiba makhai aisu loinama namba adumakpi hanagidi maonda pidringaida yumgi komnaba konanaba adumak thabani hositi magi suhunba yumgi suhunba duda aisu migi mayumdaga leiba oire frosu yamna lekna sizinai maram chadana paisa sizinabasu ai kibagi yamna lekna sizinabani adubu nungsibi mana hairapadadi pidaba ngamdaduna adumak loina pi hanadi yumda adum leibanina ichanupi thokpa adugasu paw adum phaunai toinasu adumak unabani adubu poloi setpa chatkibadagi ichanupi adugasu pawdi phaunaraga toina unadabana magi akupa maronsu pibinaba kanang amata leite aina lamna leiba tarabasu ichanupi aduna magi akupa maron piringai matamdadi aisu karisu khalamdabani adubu aina toina thoklaga mak unaba phangdabana maram oiraga aisu wakhandadi yamna charangnai hausi matamsida nupi amanabu nupa ama khatang thalamgadra natragana mayam ama koiramgadra haibagi chingnabasu poktaba nate adubu madi aigi oirani khanuna tasengna luhongde haibada khaklabani achetpa mari thamkhrabani adunasu amuka aigi wakhal asi yanghalli mana tawramba yai tawramdaba yai adubu miyoibani wa amada fataba hana khalaga mamaithangda afaba oirakpa phaba khalaga mamaithangda fataba oirakpa haibasi honasani aisu tara thongna khalibani nungsibi mabu karaida kari soikigadagi haiduna senajabasi aigi ithawni aina magi manakta lengdana leiraga mabu senaba oirabadi kayagi matik
ꯅꯨꯡꯉꯥꯏꯖꯒꯗꯕ, ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯔꯤꯕ ꯑꯁꯤꯁꯨ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯑꯍꯤꯡ ꯀꯌꯥ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯅ ꯇꯌꯥꯡ-ꯇꯌꯥꯡꯅ ꯂꯩꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ꯫ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯝꯕ ꯑꯗꯨꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯥꯒꯤ ꯊꯕꯛꯀꯤ ꯍꯥꯟꯅꯗꯤ ꯀꯣꯝꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯔꯗꯔ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯁꯥꯔꯝꯂꯒ ꯅꯣꯡꯃ ꯅꯤꯅꯤ ꯁꯥꯟꯅꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯔꯛꯂꯒ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯟꯅꯗꯕꯁꯤꯗꯤ ꯂꯩꯕ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯏꯁꯥ ꯉꯝꯗꯦ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯊꯝꯅꯔꯒ ꯇꯨꯝꯅꯈꯤꯕꯅ ꯑꯃꯔꯣꯝꯗ ꯑꯃ ꯐꯩ꯫ ꯑꯗꯨ ꯅꯠꯇꯅ ꯃꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ-ꯅꯨꯄꯤ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯊꯥꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟ ꯑꯗꯨꯐꯥꯎꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯍꯥꯟꯅꯒꯤꯗꯤ ꯌꯨꯝꯒꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯀꯣꯏꯔꯕꯅꯤꯅ ꯅꯨꯄꯤꯗ ꯂꯣꯏꯅ ꯊꯥꯗꯔꯦꯅꯦ꯫ ꯅꯪꯕꯨ ꯅꯨꯄꯤꯗꯨꯅꯕꯨ ꯍꯌꯦꯡꯋꯥꯏ ꯅꯪꯉꯣꯟꯗ ꯂꯩꯕꯤꯔꯛꯀꯗ꯭ꯔꯅꯦ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯊꯥꯖꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯅꯁꯨ ꯂꯣꯏꯅꯃꯛ ꯊꯥꯖꯗꯨꯅ ꯄꯩꯁా ꯑꯌꯥꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯊꯥꯖꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯏꯕꯥꯅꯤꯅ ꯅꯣꯡꯃ ꯅꯤꯅꯤ ꯁꯥꯟꯅꯗꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯞꯇꯥ ꯑꯃ ꯐꯥꯎꯕ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗꯕ ꯌꯥꯎꯏ꯫ ꯇꯧꯔꯨꯔꯒꯗꯤ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ, "ꯊꯕꯛ ꯆꯤꯜꯂꯤ, ꯊꯝꯃꯣ, ꯑꯩ ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯝꯃꯤ꯫ ꯑꯩꯅ ꯁꯪꯕ ꯃꯇꯝꯗꯅ ꯃꯥꯅ ꯁꯪꯗꯦ, ꯃꯥꯅ ꯁꯪꯕ ꯃꯇꯝꯗꯅ ꯑꯩꯅ ꯁꯪꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯕꯥꯅꯤ ꯋꯥꯔꯤꯁꯨ ꯍꯥꯟꯅꯗꯧꯅ ꯁꯥꯟꯅꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯣꯟ ꯌꯥꯝꯅ ꯈꯜꯂꯕꯁꯨ ꯃꯥꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯇꯧꯕ ꯅꯠꯇꯕꯅ ꯑꯩꯁꯨ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯑꯁꯤꯅꯗꯤ ꯌꯥꯗꯦ, ꯆꯤꯡꯅꯒꯅꯨ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯆꯤꯡꯅꯔꯤ꯫ ꯃꯁꯤꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯐꯥꯎꯒꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯃꯇꯝ ꯑꯁꯤ ꯁꯥꯡꯂꯛꯄꯅ ꯋꯥꯕꯗꯨꯗꯤ ꯈꯔ ꯐꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯂꯦꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯅꯣꯛꯇꯕ ꯌꯥꯗꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯒ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯛꯇꯅ ꯇꯧꯊꯣꯔꯛꯄꯅꯤꯅ ꯑꯔꯨꯕ ꯋꯥ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤ, ꯑꯗꯨꯒ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯏ꯫ ꯑꯩꯅ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ, ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯊꯥꯖꯗꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯒ ꯄꯥꯎ ꯐꯥꯎꯅꯗꯕꯒ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯃꯨꯛ ꯋꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯅꯨ, ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯀꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯔꯤ꯫ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯑꯣꯏꯔꯝꯂꯒꯗꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁ ꯅꯠꯇꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯃꯨꯛꯁꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯋꯣꯏꯕꯃꯛꯀꯤ ꯍꯪꯉꯤ꯫ ꯑꯗꯨꯗꯁꯨ ꯃꯥꯅ ꯍꯣꯏ ꯑꯁꯦꯡꯕꯅꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯁꯥꯃꯛꯇꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯊꯥꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯈꯤꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯟꯅꯕꯤꯔꯝꯂꯤꯕꯅꯣ? ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯀꯣꯏꯖꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯑꯩꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯔꯝꯂꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯑꯩꯁꯨ ꯊꯃꯣꯏ ꯆꯥꯛꯄ ꯍꯦꯟꯃꯟꯕꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯗꯐꯥꯎ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ꯫ ꯏꯁꯥꯁꯤ ꯇꯔꯪ ꯃꯔꯪꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯩꯔꯤꯕ ꯃꯍꯥꯖꯣꯟ ꯑꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯉꯤ꯫ ꯑꯩ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯑꯩꯕꯨ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯉꯛꯄꯅꯤ, ꯅꯨꯄꯤꯒꯤ ꯊꯃꯣꯏ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯃꯥꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯟꯕ, ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯕ, ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ
ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯑꯩꯈꯣꯏ ꯈꯛꯇ ꯑꯋꯥꯕ ꯈꯪꯍꯧꯕ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯝꯂꯒ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯅ ꯊꯤꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯂꯩꯖꯔꯦ꯫ ꯃꯥꯅ ꯆꯦꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯂꯥꯛꯂꯤꯕꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤꯅꯤ꯫ ꯃꯥꯅ ꯆꯦꯜꯂꯤꯕ ꯑꯗꯨꯗꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯈꯛꯇꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯂꯣꯏ꯫ ꯃꯥ ꯆꯦꯟꯈꯤꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ꯫ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯒꯅ ꯏꯃꯥꯟꯅꯕꯗꯨꯅ ꯀꯔꯤ ꯈꯟꯈꯤꯕ, ꯆꯠꯂꯨꯔꯒꯅ ꯀꯔꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯒꯗꯕ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯥꯡꯕꯗ ꯋꯥꯔꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯆꯩꯊꯦꯡ ꯀꯌా ꯑꯃꯁꯨ ꯄꯤꯔꯝꯈꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯆꯠꯇꯕ, ꯂꯥꯟꯖꯗꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝꯀꯌꯥ ꯑꯃ, ꯆꯩꯅꯥ ꯀꯌꯥ ꯑꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯋꯥꯍꯩ ꯑꯀꯟꯕ ꯑꯃꯇ ꯐꯥꯎꯕ ꯊꯥꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯃꯥꯅ ꯑꯄꯥꯝꯕ ꯐꯒꯅꯤ ꯈꯟꯕ ꯂꯝꯕꯤꯗ ꯆꯠꯆꯕꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯂꯩꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯈꯪꯅꯖꯩ꯫ ꯃꯥꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯀꯥꯏꯅꯕꯗꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯍꯧꯅꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝꯅ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯇꯧꯔꯨꯕꯗꯒꯤ ꯆꯅꯗꯗꯨꯅ ꯃꯅꯦꯝ ꯃꯀꯨꯁꯤꯡꯒ ꯈꯟꯅꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯌꯥꯝꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯥꯗꯗꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯅ ꯊꯣꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯅꯨꯄꯥꯗꯤ 100ꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯠꯇꯦ, ꯅꯨꯄꯤ ꯀꯌꯥ ꯑꯃꯅꯁꯨ ꯅꯨꯄꯥꯗ ꯑꯣꯠꯄ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯟꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕꯤꯒꯅꯨ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯁꯨ ꯅꯨꯄꯤ ꯅꯈꯣꯏꯅ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯐꯥꯎꯏ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯆꯥꯛ ꯆꯥꯔꯤꯕꯅꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤꯁꯨ ꯏꯁꯥꯅ ꯉꯥꯛ ꯁꯦꯟꯖꯔꯤꯕꯅꯤ꯫ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯂꯥꯟꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗꯗꯤ ꯁꯤꯟꯅꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯝꯃꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯊꯝꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯑꯋꯥꯕ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕꯁꯤ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯇꯅ ꯃꯥꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨ ꯈꯪꯒꯅꯤ꯫ ꯑꯋꯥꯕ ꯇꯣꯉꯥꯜꯂꯕꯁꯨ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯛꯂꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯑꯁꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯇ꯭ꯔꯤꯕ, ꯈꯣꯡꯗꯥꯗ꯭ꯔꯤꯕ ꯅꯍꯥ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯅ ꯇꯥꯔꯒ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯌꯥꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯅꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯏꯖꯠꯖꯣꯟꯕ, ꯑꯩꯒꯤ ꯏꯖꯠꯖꯣꯟꯕꯒꯤ ꯋꯥꯐꯝ ꯀꯔꯤꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ, ꯃꯁꯤ ꯈꯛꯇꯒꯤꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫